Taiwan ning tamba talak lavade akan bakhongthang lakhutkani China Taiwan na formal oina independence demand tawba tarabadi sathiba makhal gi thabak lakholakani haina ngahan Beijing official sing na phongdorokre China gi wafam asina Taiwan bu Henna Asaoba Pokhankhre Democratic government makhada sasan chalairiba Taiwan ase China gi integral territory amani haina China na ngasi phauba claim tawduna laklivane China na Taiwan bu control tawri haiba wafam ase Malem gi laibak sing da mayek seng na khanghanana boho na duna hauki ba chahi anirom gi matam sida military amasung diplomatic pressure kaya marum Taiwan gi mathakta kansin na thabak paikhat livane China gi thawong asina Taipei bu ka hena sauhan baga loina na Washington ga anauba mari semgat na bagi maram amasu hel livane mamang da China na santi oina Taiwan bu amukhan na punsin na ba thaurang tawduna lakhi adubu Taiwan ade masagi maning tam na hingjabada Beijing na khut thingzilakpagi wafam yaba ngamloi haina Taiwan Affairs Office ki wangangloi Ma Jiaogang na phongdokpa laikhravani mahak na makata na phongdokhibada Taiwan da ladiba separatist forcing na ningtam na laijabada China na Asaoba pokhallavade red line fauba thugaiduna akan bathabak paikhatkani haikhe ngahan athengbada thokiba Taiwan gi mainland Affairs Council gi statement amagi matungina hojik Taiwan amasung China ani gi marakta laidiba phibam ase yenglaga China na chumba bichar tawduna section na thabak paikhatpa chumgani haina Beijing da taksin khe China amasung Taiwan animag tongan ba maning tamba laibak singni haibasida midyang thamlaga santi oina wari watai sanase amana amada Asaoba pokhan ba yaba wafam sing phongdok na danaba Beijing na section gadabani haina council aduge statement da makhata na pankhe Thawong asi makhata na chatharavade Taiwan amasung China ani gi marakta afaba mari sagatpa ngamgane maduna taduna Taiwan Strait ta lairiba santi oiba phibam thugaina ba Beijing na kaidawnungda honaroidabani haina su phongdokhe Hojik China na Taiwan da ka henba sakti sizinarikliba thawong asi makna United States amasung Taiwan ani gi marida Henna chesil halakle Taiwan asi maning makha tamba laibak amane Taiwanese singna masagi maning tamba amasung Democracy bu matam pumnamakta ngaktuna thamgani haina Taiwan na phongdokhe China amasung United States anigi marakta hanadagi phibam phatana lairakliba diplomatic relation ase Taiwan na maram oiduna makhata na phibam phalaktabage mami chauna tare haina China na matam pumnamakta phongdoktuna lakliba tha khara asida Taiwan ge pro independence forcing da China na ngamkhai wangmadage khut thingjinduna Asaoba pokhalliba thawong ase leptrabade muknabagi hena sathiba matau ama mayok nagani haina Taiwan laingak na China da warning tawkhe Beijing na Taiwan Strait ki atia sarukta air mission kaya marum thajilaktuna haukiba tha khara asida Taiwan da akanba pressure piraklibane aroibada tabiriba pumnamakpu thagachari